Naga territory da sajiliba Kuki Soo camsing lauthoktrabadi Manipur tang tadaba fibam mayoknagani FNCC Naga singi pari puri gi oibalamgi area da Kuki Millitants singi sugi camp sajiliba si lauthoktrabadi Manipur tang tadaba fibam ama mayoknagani Kuki Millitants sing na sathariba Soo Militant kudakta abrogate chaugadabani haina Foothill Naga Coordinating Committee na Bharati Prime Minister Narendra Modi da memorandum pisinuna akanba warning tawkhrei Prime Minister da pisin kiba warning aduda yauribadi Soo agreement sign tawnariba KNO amasung UPF na yamna toina sugi ground rules sing violate tawduna criminal oiba amasung hingsa gi thawong kaya chathari Masi kudam haibabu haukiba chahi 2023 dagi 2025 fawada Kuki Soo Millitants sing asina crime amasung hingsa gi thawong kaya chathai hairaduna Soo Millitants sing asina miyam dagi nam haduna sel khaiba fu chaiba kidnap tawba amasung kul sing mai thaba gi thawong kaya chathari Soo agreement asi hairiba Millitants sing asida criminal gi thawong sing chathaba yanaba gi ayaba pibuga chamanare Naga gi pari puri gi lamgi area da Kuki Millitants singi Soo camp sajilibasi Naga gi area sing da hakthengna nungsi chanana laiminariba sida akaiba pinaba hotnabani loinana constitutional order amasung national security da chawna akaiba pibani kariguma Naga gi area da siguma camp sing hangdoknaba hotnaba haibasi Naga sing da asawba pohanaba thawongni masina haukiba chahi 2023 gi May 3 dagi tholakiba irang asiguma ama thohanaba gi barton tawbo oina thokani Kuki Millitants singa tawnariba Soo agreement ase kudakta abrogate tawgadabani loinana Millitants singa sina chathariba Soo gi ground rule violate tawriba sigi matangda independent inquiry tawgadabani German road amasung Tiger road haina controversial oiba lambi sembagi thaba ase kudakta lefangadabani loinana Naga gi pari puri gi oiba lamsing khopchilaga Kuki singi separate administration propose tawba yaroi Naga singi dignity land amasung safety maintain tawdriba makai lamdam asida santi purakloi hairi amarom na makhanda Foothill Naga singna Kuki singi mathakta chathariba matam kaktaba bangi khongjang asigi manungda Pangmi singa unaba amada makhoi lan pamde shanti pami hariba Kuki gi mioi sing Kuki khulai paiba singna namduna sengdok hankhre hairi Chingda khundariba yelomi singi khongjangda saugatkani iramda Manipur asi chahi lising ani gi mamangdagi masagi oiba puwari leijaba lamdam amani lamdam asida yelo furup kunga mangana chahi kaya gi mamangdagi nungsi chanana khundaminaduna amato oina punba saktam sagatuna lakli Manipur na India da pullaba matungda 1951 dagi hauna thengnariba leibak singdagi mitop kaya lepa leitana changsin bahuragli haina haumi youth front na thadorokpa cherol amana hairi cherol asina makhata na haribana thingbina ba leitaba mawongda changsilakiba mitop singa sina ising ichawgum hengalaktuna yelomi singda chaitheng kaya piri Myanmar dagi changsilakiba mitop singa sina lamdam asida masing thingamdraba khul kaya ama lengak amadi miyamgi ayaba yaudna semgalagli umang kaya ama kokthokuna popi thajilakpa amadi drug ki achauba makon oirakli Hengalagli ba missing asigi chaitheng ama oina makhoi gi oiba leiba ama semnaba maruhun ba horakle masigi wabana lamdam asigi yelomi na phangduna lagli makhoi gi oiba leiba ama semnabagi pandamna Manipur gi tampaki wangmada khundaramba yelomi mitei singda mihan mipun gi thabak kaya chathaduna tanthokpa horakli masigi chaitheng oina 2023 gi May 3 dagi hauna yelomi mitei kaya ama masagi maramda saidang bagumna hinglagli Masigi makha tarakpada makhoi gi lalong ama oina lengak amasung miyamgi ayaba yaudana lam khopchinba amasung makhoi gi oiba lambi sembagi thabak leptuna paikhalagli masida natana chingda khundariba yelomi singbu bara lengana yoktuna thamba khulai paiba singna fu chaiba aki akhang pohanbagi thabak kaya ama leptuna chatharagli asigumba thawong asina ngasi tampaki yelomi singna tariba awaba sing asi chingi yelomi singda sunongmadi soidana tagani haibagi nungnangba Khul kaya ama laibak amadi miyamgi ayaba yauduna semgali umang kaya ama kokthokuna amadi drug ki achoba makol oire hengalakliba mising asigi chaitheng ama oina makhoi gi oiba leiba ama semnaba maruhunba horagle masigi awabana lamdam masigi yelomi singna phangduna lagli makhoi gi oiba leiba ama semnabagi pandamda Manipur gi tampaki wangmada khundaramba yelomi meitei singda mihan mipun gi thabak kaya ama chatharaktuna tanthokpa horagli masigi chaitheng oina 2023 gi May 3 dagi hauna yelomi meitei kaya ama masagi maramda saidang bangum hingli hairi Cherol asin hai masigi makha tarakpada makhoi gi lalong ama oina lengak amadi miyamgi ayaba yauduna lam khopchinnaba amadi makhoi gi oiba lambi sembagi thabak leptuna chatharagli masida natana chingda khundariba yelomi singbu bara lengana yoktuna thamba khulai paiba singna fu chaiba aki akhang pohanbagi thabak kaya ama leptuna chatharagli masiguma thawong asina ngasi tampaki yelomi singna tariba awaba sing asi chingi yelomi singda sunongmadi soidana tagani haibagi nungnangba pokhale ngasi phawbada ching amasung tamgi yelomi sing masing khangdana hatkre aikhoina Kuki gi Tata chahi kaya pangthaduna leikhre makhadana pangtharoidabani hairi cherol asina roibada haribadi asiguma thawong kaya asida Foothills Naga Coordination Committee na matam kaktana chingi yelomi singna khundaba lamda Kuki changba thingkiba si tangai fadana lokhatbam thokpa khongthang amani haina haumi youth front na lojai
Makhatana Foothills Naga Coordination Committee na laukalakpa khongjangsinda Haumig Youth Front na pandam phangriba phawba sawgatkani hairi. Parliament ki monsoon session ki ahoba numita Lok Sabha mifam mari rakhana adjourn tawkhre. Parliament ki monsoon session ki ngasi ahoba numita opposition ki maikaidagi House animakta Pahalgam terror attack amasung Operation Sindur ki matangda discussion taunaba pukhalakkiba demand ga mari lainana charangnaba thokpadagi Lok Sabha mifam mari lak hanna adjourn tawkhre adumapu Rajya Sabha gi oinadi the Bill of Landing Bill 2025 charangnaba marakta pass tawkhre ngasi Parliament ki ahoba numita opposition ki maikaidagi Indian government ki foreign policy maru oina India na Pakistan ki mathakta chathakiba Operation Sindur adu US ki President Donald Trump na mediator oiduna laiba ani ki marakta ceasefire thamkiba haiba wafam yauna tongan ba issue kaya खन्नानब पुखलखिबा अमसुंग प्रोटेस्ट कया नमरम ओइरगा लोक सभा की मिफम मरी रखना एडजॉर्न तौरबा मतुंग नुंगथिल पुंग मरी ताबा मतमदा ngasi gi oina lok sabha mifam loisenkhre Rajya Sabha da so opposition gi maikaidagi lok sabha da pukhatkiba issue sing adumakcha manana khannanaba pukhalakpadagi ngahak adjourn tawkhi opposition gi maikaidagi Pahalgam terror attack mari lainana hojik fawa government gi maikaidagi aduda chenaba mioi amata fade haina criticize kaya tawbaga loinana Prime Minister Narendra Modi House da project तौगदबनी हाइना डिमांड कया तौखी opposition singna pukhalakkiba demand sing aduga mari lainana Rajya Sabha da Union Minister JP Nanda aduga Lok Sabha da Union Minister Kiran Rijiju ani gi maikaidagi demand sing adu khananaba sarkar gi maikaidagi sem saduna lei adumakpu madu rule gi matung ina khanagani haina thamki plane crash tawgi thogdo adu da laikhidraba sing haibadi flight tonglakhiba passenger amasung accident thokpam adugi manak nakpada leiba medical college adu da flight aduna thomjin badagi laikhidraba mahairoi sing adugi compensation da khenaba leiti haina su house ta thamki Rajya Sabha gi question award da Union Civil Aviation Minister Joyram Mohan Naiduna Gujarat ki Ahmedabad ki London fawa paigadaba Air India ki flight E1171 flight kai ki baduga mari lainana pukhalakkiba wahang kaya gi paukumpi ki masigi final report ti Aircraft Accident Investigation Bureau dogi lakadabani hariba investigation adu loiraba matungda question sing adugi paukum sing adu chap chana piba ngamgani hariba final report adu lakchiba fawbada ngaiminasi haina house thamki Rajya Sabha da ngasi Union Minister Savananda Sonowal na Bill of Landing Bill 2025 khana nainaba na pukhalaki loinana bill adu da yauriba sing adu close by close khanaraba matungda pass tawki bill adu house ta khana naba pukhalaki ba matam adu da Union Minister Sarvananda Sonowal gi maikaidagi Electronic Bill of Landing asi tonganba separate framework amasung legislation darkar lei E-Bill of Landing da mamangi mari lainaba sing adu hojiki ekasigi part ama oide E-Bill of Landing asi physical bill ama gi digital version gi ichom chama bill ama na tehain house ta thamki Himachal gi ichaw da chamaga kunmanga sikre ka hena kan mamong da nong churak padagi Himachal Pradesh ichaw thokpaga loinana hojik fawda mioi chamaga kunmanga sikre lambi chamri ga humfuga nipan fauna khidabaga loinana water supply scheme Chatruk ka humfutaraga taruk amanga ta thokle hairi State Disaster Management Authority na phongdokhibagi matungina state asigi mafam kayada landslide thokpa amasung building ningkhairakpadagi mioi chamaga kunmanga leikhidre ichawgi awaba nanglaba mafam singda mi kanba amasung mateng pangbigi thabak leptana chathari adubu nong kana churakpa maram na mateng pangbigi thabak ta chawna panba thokle ichawna maram oreduna state asigi maroi balambi chamri ga humfuga nipan fauna khidre water supply scheme chatruk ka humfutaraga taruk amanga ta thokle amasung distribution transformer Lishing amaga chamaga marfu taraga mapan mathau tawkhidaba maramna state ki mafam ayambada mai fanganba ngamdre haina State Disaster Management Authority na phongdokhi loinana makhata na mi kanba amasung mateng pangbigi thabak chathari Rahul Gandhi nongju mifam hobo numita wangang bagi khudong chaba pi khide Parliament ki nongju mifam hobo numita wangang na bagi khudong chaba pi khide haina Congress ki luchingba Rahul Gandhi na phongdokre Lok Sabha da opposition leader oina su lairiba Rahul Gandhi na High House da opposition leader oiriba maramna wangang na bagi khudong chaba mifam thokpani Nongju mifam hoba numita opposition members na protest tawrakpadagi house ta charang na bathurak tuna mifam makha chathaba yadabadagi anirak hanna house ki mifam adjourn tawkhruba matung Rahul Gandhi na wafam asi phongdokhibani Operation Sindur gi matangda debate tawnaba opposition party sing na kanna taksilakpadagi house ta charang na bathoki maduna maram oiraga Lok Sabha gi speaker Om Birla na house ki mifam aniro hanna adjourn tawki Paumi sing unaba amada Rahul Gandhi na high leader of opposition bu Lok Sabha da wangang na bagi khudong chaba pi khidaba haibasi democracy bu chawna singnabani Prime Minister Narendra Modi na mifam horaba matung mikup khara leiraga house tagi thokiba maram na maroiba issue kaya khanaba ngamkhidabani hairi MLA manga leiriba Congress ta MLA kun khakta pibirabadi tha taruki manungda anoba lenga ama semge karigumba ngamdrabadi punsi chupagi MLA famdagi thadok chage Lokeshwar
BJP amadi makhoi ga chaminariba MLA yankhai leiba party na anauba lainga ama semba ngamdana leiriba si opposition gi MLA manga leiriba si da MLA kun khak pirabadi tha taruk fawbugi manungda anauba lainga ama semba ngamdrabadi punsi chupagi oina MLA famdagi thadok charagi haina khundrakpam assembly constituency gi MLA thokchom lokesorna phongdokre wafam masing asi upal thase upal hingansi haiba thimda jun taraga mari dagi hauna manipur gi mafam kayada chatuna miyamda paujel pikiba environmental activist manikanta mutum okpagi thoram ama manipur press club ta pangthokiba thoram ga mari lainana MLA lokesorna phongdokhibani mangna makha tana hai manipur da hokiba chahi 2023 gi me ahum dagi hauduna ngasi fawbada chatharakliba irang asina maram oiduna miyam wana khanglingai chera asida lamdam asida leiriba BJP ga puna chatminariba party sing lenga ama sembagi khudong chaba leirabasu ngasi fawba anauba lainga ama semba ngamdana leiriba sima angakpa poi hauji opposition da leiriba MLA manga asigi mathakta MLA kun khakta pibirabadi tha taru fawbugi manungda anauba lainga ama semba ngamdrabadi punsi chupagi MLA famdagi thadok chage loina anauba lainga ama semba ngamdana lamdam asida president rule thamlibra natraga personal rule law haiba khangma ngamdre amadi manipur da hojik leiriba pibam asida makha tana PR Sangtharakpa tarabadi maduda thorakpa afafattagi tekchak pumba hojik leiriba BJP ga chaminariba MLA singna pugadabani lenga ama sembagi majority leiriba MLA singna ngasi fawba afaba lenga ama semba ngamdaba asimak laibak thibani mangna makha tana hai BJP na nauba lenga ama semba ngamloidaba tarabadi miyamda khusinnabiu miyamna pamba afaba luchingba amagi makha da anauba lenga ama semna honajage loinana BJP na anauba lenga ama semlagani haina ngasi fawbada miyamda minamduna lakli Karamba matamda anauba lainga ama semduna manipur gi miyam mutangdu leitana hanjingadage haibadu asengba chumba ama miyamda thubada matamda khanganba pami haina suphongdoki thoramoduda khundrakpa assembly constituency gi MLA thokchom lokesor khangabo SC gi MLA okram suraj kumar CDPO ICDS project wangoi gi sinam tampa MOBS TA group of institution gi managing director Manoj Chesabam Surbalatan upliftment organization secretary and proprietor Tania Fijol gi Wairokpam Babichan like-minded group LMG Manipur gi secretary Ojit Thorokhaibam social worker Aljaz Riajuddin Khan Saina gi chairman and managing director Dr. S Kumar actor and social activist Sadanda Hamom amadi BCPC Manipur headquarter gi advisor SM Ibom Chana Thoiba Mitunglen Singh oina saruk